ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯆꯦꯟꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯍꯟꯊꯔꯛꯂꯕꯁꯨ ꯏꯆꯥꯎꯒꯤ ꯑꯋꯥꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ꯫ Manipur thokliba ichau asina maram oiraga yum lising taraga chabi 38 lom amang ta thokdei miyoi lising 56 lom awam thokdei Isengi irai na chenthakibadagi thiba khangna lerakhiba nupa amagi thawai yautang chang se arambai bengal unit 18 lamsangi bengal sina nayan kamiti thre amade Imphal Jiribam Lambi Nung Dalag Mapata Chilling Hajibake Lumini Lambi Fauna Bakam the Bay of Pado Nasi Ayupung Tarakamato in the gate Mahok Sagan Lambi Fauna Mahok Krumzare Times of Manipur Pizza Ban to the Palmi in Tarpunamapo, DAYAPATI SENJAM Taram Chadi, Housing Pau Sandona Pizade. Lamdam Asida Chain Ba Maru Abatrial Singing in my Hunter-Labaso, Bafam Kaya the Ichawi Awabadi Idumok Mayunare. Water Resources Department of Piba report Amana High, Midu Tongda Imphal Tural in my essay, Nasi Ayupung Trotam meter, 786.32 Leramba Ado, Pungtara the meter 786.17 the Hunter K. Turel Asigi in my Dilong Tongda Nasi Ayupung Taruta meter 782.07 Leramba Ado, Ayupung Tara the meter 781.8 K. Iril Turel Ina Iribung Tongda Nasi Ayupung Taruta Imagi Chang meter 786.6 Leramba Ado, Ayupung Tara the meter 786.4 K. Dambul Turel Ina Tong Nambon Bida Nasi Ayupung Taruta Imagi Chang meter 782.3 Leramba So, Ayupung Tara the meter 782.1 K. Nambol Turelgi Oina Nambol Tongda Nasi Ayupung Tarukta Turelgi Imagi Chang meter 774.15 Leramba Ado, Ayupung Tara the meter 774.1 da Hantakiba Tenere. Thobal Turelgi Oina Thobal Tongda Nasi Ayup Isingi Imai meter 776.61 Leramba Ado, Ayupung Tara the meter 776.5 K. Manipur Turelgi Oina Ithai Beresta Ngasi Ayupung Tarukta Imagi Chang meter 768.95 Leramba Ado, Ayupung Tara the meter 768.94 da Hantakiba Tenere Haina, report Asina Kanganakle. Ichaugi Fium Ase Yanglaga Ithai Bereski gate number 1 dagi 4 Fawa Hangdotuna Tamdi Adubo, gate number 5 day Haragumlon Sinuna Lady. Imphal Bereski so gate number 1 dagi 4 Fawa Hangdotuna Tamlaga, gate number 5 na Lolaga Lady. Nambul Turelgi Imai Yanglaga Samusang regulator housing Mabung Fana Tingzinduna Tamle, Thobal Bereski gate number 3 so meter 0.20 Chang Hangdotuna Tamle. Beyond the Ichau Asega Mari Lenaba Pau Koning Malerabade, Kuyatong the Labor Department Asege, Man Flood Control Room contact number 03852451 Natraga 9774660984 the gate Kamba Yagan Haide. Mamang Thagi Tangkud Mapandagi Lepton Churakiban Nongda, Manipur Ichau talk to the Mui Lissing Yakita Ruklom Awabandangle, Yum Lissing Taraga Chamri Humfutara Lom among Ata Tokre Haide. Official statement among Paladuna Business Standard ki report amana high. Lamdam asida chain ba maru abetural singi ising pathorokpa amade. Mafam kayada tural gilonam bal kai kibana madam oiraga yung lising taraga chamri futara taretlom among ata thokre amade yoy lising yakai taretlom awawa mayon de. Garang Imphal East District ta yoy ama ising chenta kibadage thiba khangna lede. Ichau asina sokhalaba mafam singdage hauzik fawbada yoy lising adiga chama pataraga hundorom evacuate tawduna safagadaba mafam singda hondorokre. Housing State Asida Puna Relief Camp Yakai Lom Hangdotuna, Ichau Awaba Mayok Neraba, Miyoi Kaya Chanjafam Pide. Ichau Asina Quaidagi Sokanba District na Imphal Isna Admo Ode. Nakal Amarom da Haukiba Numit Mangani Asida Manipura Chimning Haibagi Tondo, Madifutara Hundoi Technaki Hainasu report Aduna Makatana Pale.
Numit kharani mamangda nupa ama isingda tauthakibadagi thiba khangna lerakiba adu ngasi arambai tengol unit 18 lamsangi tengoloi singna thawai yaudrab hakchang oina fangba kamkhrai presna fangba paw amagi matung ina hakchang adu arambai tengol gi tengoloi singna tural dagi lokhatlaba matung imung manungda sinakre haina su paw asina haire Imphal Jiribam Lambi ke Nung Dalal Mapada Chingning Haibita ke Numit Nini Lambi Fauna Bangam de Leramba Ado Ngasi Ayupung Taraga Matwiga Minute Kundrom Tabata ke Mahusagam Lambi Fauna Baho Cray Panbaya Bade Haukiba Me Kuntraga Matwigi Numidang Wairamda Imphal Jiribam Lambi ke Miyam na Nung Dalan Hairaga Kanaba Civilong Mapada Chingning Haikiba Aduna Madam Oiraga Numit Nini Drom Lambi Fauna Bayada Lerambane Chingning Haibagi Todok Aduna Madam Oiraga Lambi the Nungjau Kaya Basinduna Lakibitake Lambi Fauna Nabakona Bada Achobu Kudong Chadaba Ama Mayok Nerambane Adubung Ngarang Numitang Wairam Dynamite Season Aduna Nungjau Sing Ado Machetana Tugaiduna Sengdok Padagi Mahusagum Lambi Fauna Ba Yakibane Haide Manipurda Hosik Tengnariba Ichau Asi Hek Horokpadagi Manipur Fire Service Department na Tongan Mapamda Rescue Operation Chatarakiba Adu Ngasisu Makhatana Adumong Chathare Ngasi Manipur Fire Service Department gi team singna Imphal East District ki Manung Chana Laiba Kongba Kurai Amade Nongwaibungi Akoibada Rescue Operation Chathare Rescue Operation Aduda Chahi Nawiba Angang Amade Lengbo Orpaning Thina Ngamdraba Ahal Kaya Yauna Miyoi Kaya Rescue Tawduna Safagadaba Mapam Singda Hondorokle Adum Oinamak Miyoi Kaya evacuate Tawkrabage Haibagi Chap Chaba official report te Hauzik Fawgi Oina Phangba Ngamdre Ichau Asina Madam Oiraga 132 by 33 kV Kongba substation Kudong Tiningai Oiba Moongda Ising Tumjilapudagi Ngasi Ayupung Mangaga Minute Tarada substation Asi Sadam Tokre substation Asi Sadam Tokiba Asina Madam Oiraga substation Asina Kon Moham Singh Matam Khara Mai Fangloidawre Adum Oinamag Pibam Khara Hek Safarakpaga Makhatana Miyamda Mai Fanghanaba Honari Haide Nakal Ambaromda Ichau Asina Madam Oiraga Sokhalaba power substation Sing Adude 33 kV Sangaipat substation Amade 33 kV Kumanapak substation ne Adubu 33 kV Sangai Pro substation Asidi Soktabana Mabung Fana Matau Tauri Haide Operation Sindur Chathakraba Tungta China na Bangladesh amasung Myanmar anigi strategic partnership sagatpagi chang hengalapana Manipur yauna awang nopagi state singda security challenge kaya thengnare haina hanagi Union Minister of State Dr. R.K. Ranjana Prime Minister Narendra Modi da khangrei Dr. R.K. Ranjana Prime Minister Narendra Modi da iba cherol amana hai Warakliba pibam asina lebak asigi internal security da singnarakliba sing ase kupna nainabagi tangai fataba lei Kumja investigation na kunmathoi da Myanmar da military coup lakraba matungda civil war thokpada natana refugee kaya lebak adu dagi chenthoknarukibane coup aduna maram oiraga Arakan Army amadi Kachin Independence Army yauna khulai paibaluf kaya activities sing Kankhalaktuna Madugi Safu Mizoram Manipur amadi Nagaland yauna Myanmar ga yumno nana leriba state sing da chawna fangle Myanmar da thokliba irang aduna madam oiraga Sagang region amasung Chin state da ke Myanmar macha lising hufunipan ka chatukrom Manipur amasung Mizoram da chansilakhe be refugees sing adu ayamba Chin kuki jomi furup ke miyoin ayambane makoina lebak asida changsilakpana hana lejaramba resource sing hena sizinarapa amade lamdam asigi demography da chawna akaiba pirakle Fibam aduna Manipur da thokliba lan ase thokhalakpane Nakal Amaromda Malembi superpower oidiba lebak kayana sogolaga Bangladesh da Jamaat Islami amade Harkat ul Islami Bangladesh na chungba kaya mapangal kanghalakpana yumthang nana leiba lebak asida chawna threat oirakle Masina Assam Meghalaya amade Tripura ase yamna chawna vulnerable oiba mafam sing ohele handakta Bangladesh ke interim chief advisor Muhammad Yunus na mahaki China khungsata phongdoki wafam sing aduna Bangladesh na India gi awang nopokde yengba mideng aduda mateng pangsinaba China da baton tobani haibase mayek sing takle Amarom da China na su India ka lona ba mafam sing da tongan asset sing network ama sambatuna chatharakliba thawong ase ekhwina taraina lofong thokte China na India ga yumno nana leiba atai leibak sing ga su mari fagathanaba invest tawbada natana diplomatic engagement kaya paikale India gi awang nopo region orakliba geopolitical dynamic ase yenglaga North state singi oiba internal security gi akhanaba draft policy framework ama thambage tangai fadaba adu ngasi tilaklei Masigi manung chana Manipur thokliba irang asida su akhanaba mideng changbagi tangai fadaba lei reason asida tangdu leitaba hanjil hannabagi damak law enforcement agency pumnamak sizinaraga illegal immigrants sing
masa masagi maramda deport tauba amate khulai paiba lok khudingmak wari sanaduna tung koina chatnaba yagadaba warishin ama purakpa natana atopa pambai leite haina su cherol aduna makha tana taksile marathana brahmalumina say Government of Manipur Public Health Engineering Department. Notice: any distress emergency call regarding water supply through tankers may be made to any of the following officers through their mobile number for Imphal Urban, Imphal East or West areas. Maishnam Kipjen, Junior Engineer, contact number 8125-634-543. Or Waribam Johnson Singh, Junior Engineer, contact number 96126-82714. Chief Engineer, PhD, Government of Manipur. Singhum Thauni Pangthokre International Salai Punsifam ISP ki Internal Auditor Oirambata Natana Lubasina Inat Lining ki Damak Pangthok Charakpa Thauram Thaudang Kayada Saruk Yabiramba Ngariambam Kaishum Mangangna Mapuna Tharakpa Chaithek Chaising Suratuna Mapugi Laikolda Leirang Lena Moina Haukiba Chaichat Me Kun Manga Lisingani Kun Gabanga Kalengi Kun Mapani Panba Malia Kumsing Lising Hum Chamri Kun Gahumdoi Nongmaijing Numita Tinjakiba Sida Laikirabagi Thawai Mirelna Atingkok Mau Sidabagi Fangkok Paiba Fangzeduna Anogo Yaifa Mapok Amamuk Talakpo Oirasanu Haina International Salai Punsibam ki Luploi Singna Singkup Thauni Pangthokre Khanghanjariba NG Jinglen Mangang Secretary International Salai Punsibam Imphal West District ki Ningthemcha Karong Dalaiba Holistic Vista Substance Use Disorders Treatment Center na drug amasung alcohol ki problem leirabasing matam ga chunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center sina detoxification, yoga and meditation, psychoeducation, relapse prevention program amati relationship building na chingba singi khudong chaba mapung phana piri. Malaysia ki Malacca da leiba Asia Metropolitan University dagi addiction leina ki matangda master's degree paibadana tana ICCE Colombo plan dagi international certified oiraba sapam lalit na lingkhatpa treatment center asida mioi lising ahum gi mathakta layengkhre Masigi manungda mioi lising ama chani khara henna mahusagi punsida halakpa ngamkhre kanagumba drug natraga alcohol ki problem leibe yaurabadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiyo Break ki matungda mayam bataram nokchari makhatapa pausing pijare Imphal Churel amasung Kongba Churel dagi chansilapa ising na maram oiraga porompa thawan thaba lekai de ichaw asing safu chaw na mayamre lekai asigi yum ayamba ising thijin khibadagi lekai community hall yawna safagadaba mafam singda imung kaya saidang ta leide mioi kaya amana lekai adu thadoklaga khangna chanaba amade parimata gi yumda changda fam loduna leinare ichaw asina maram oiraga hojik porompa thawan thaba lekai khuntak lasibaga pangkhak oide Regional Institute of Medical Sciences, RIMS Imphal amasung Manipur Adventure and Mountain Biking Association sintuna World Bicycle Day ga mari leina cycle rally ama pangthokre. Cycle rally adu RIMS ki Director Professor G. Sunil Kumar na RIMS ki Jubilee Hall dagi lamthakhe. Lamthabagi thoram aduda RIMS Hospital ge MS Professor M. Sanjeev Susarya ke thoram aduga mari leina Professor G. Sunil Kumar Sarmana hai RIMS na World Bicycle Day pangthokuna Biyam da tinjang kaijang da ba chang fana leina ba amade akoi bagi khalngak senduna thamna pa paujal sanduli ba se yamna phaba khongthang amane cycle thoba hai ba se yamna laiba amade achamba sajal ama oirabasu tongan ba leina kaya dagi ngakthokpada chawna mateng pangba sajal makhal amane Manipur Adventure and Mountain Biking Association asiguma thodang ama lawrupagi tamak thagali amade makhatana so biyamna cycle thawna ba puning thogatpada thodang lobiu haike cycle rally aduna lafel pata leiba BRTF gate mamang fawraga Watham Daidak, Assembly Road, North AOC, Litainanda Jutek, Kwakatel Traffic Point, Fowduna Laklaga, Tera Bazada Liba, Idol Club the Lantupum Ike, Tungdan Lamtumpam, Adu the Awareness Program Amasu Pantoke. Obesity, hypertension, diabetes, heart disease में आमसी कोई cycle सी कोई routine की daily routine में हाफ कर दी सोई देना
सिगी कंट्रोल ngam हाबगी थाजब लै अदुग खाइगी मरु ओइबा इंपोर्टेंस अतोप एस्पेक्ट अमना अखोगी ग्रीन अखोगी कार्बन फुट हंदहनबा अदगी अखोगी साइकिल थौरकांदा अखोगी पोल्यूशन अखोगी फ्यूल सिनबा हंदबसी याम चावबा इंपोर्टेंट कैनोनी ngasi अखोगी ग्लोबल वार्मिंग की लैबा इशू असिदा साइकिल असिना अखोगी फ्यूल सिनबा हंदरागदी एटलीस्ट अखोगी मदर अर्थ environment si kanbada yam chawna effect ama laigani habagi thajabasi thamjani aduna akogi I am very thankful to the organizing committee akogi ngasi even in spite of the Manipur ki flood situation sida mayam laaga cycle rally si yaubiri aduga mayam da cycle sigi benefits handok pinaba aina sigi rally sigi tanjasi lojaraga mayam da request tawjari इचाउना मरम ओइरगा अवाब मायोक लैरिबा सिंगिदमक अरामबाई टेंगोलना लौरिबा थौदांसिंग असे सिंथानिंगाई अमदि थागली हाइना रिपोर्ट अपुनबा लुपके पब्लिसिटी सेक्रेटरी चिंथंगना थादरकबा जेरल अमना फोंदरकले जेरल अदुना हाई अरामबाई टेंगोलगी लुचुम पुरल कोरमवानबा खुमनगी लुचुम मखादा अरामबाई टेंगोलगी थौमी सिंगना मियोय कयागी पुंसी कनबा खक्तन नतना सासन कया कनबदा अचौबा थौदांग लौरे मसिगिदमक अरामबाई टेंगोलबु रिपोर्ट अपुनबा लुप अमसों रिपोर्ट नुपी अपुनबा लुपना थागली अमदे काइखुमनु उले अरामबाई टेंगोलना तौरुबा थबक खुदिमक याइफबा ओइरसनु इचाउ असिदा रेस्क्यू ऑपरेशन चथबदा सरुक यारिबा खुदिमकपुसु UAL अमसों UNAL ना थागली हाइनसु जेरल असिना मखा तारे Maitailoan feature film Yahau Thengba Khoimuna International Film Festival Bay of Bengal da Best Feature Film Award fangkhrei award adunga rang Kolkata da leiba Sarat Sadan Auditorium da pangthokpa award yanthokpagi thorom da khusinarkhibane nakal amarom da tha asige amada Kolkata da leiba Jogesh Mime Academic Auditorium da pangthokhiba Bango International Film Festival 2025 da film asigi director Rakesh Nauram na Best Film Maker Award fangkhibaga loinana leibak ningbada yumfom oiba Maitailoan music video album Iman Nangbu Nungsibigi Saiding Pe RK Nayan Sanana Best Lyricist Award Fangba Ngakibane Yahau Thengba Khoimu Haidiba film ase mamang da su tongan award kaya fangkrama film ne film ase Ipak Films Production ge banner makhada Jaydev Memorial Foundation Imphal na present tawtuna puthokpane Maitailoan feature film Asengba Idalge producer Khetrimayum Subadanina International Film Festival Bay of Bengal da Best Producer Award fangkhrei award adungarang numidang West Bengal ge Haura da leiba Sarat Sadan Auditorium da pangthokhiba International Film Festival Bay of Bengal ge award ceremony ge thorom da khusinarkhibane Indian Film Makers Association sinduna pangthokhiba film festival aduda malimgi tungan ba leiba kulhumdoi da ge thajillakhiba film kayana saruk yakhe Panba yabade asengba iral hairiba film ase mamangde award kayamarum pangkraba film ne madugi manungda kumja English nganishumna kulhumdagi praksine awards da Best Director amasung Best Feature Film Award Niri 9 International Film Festival Kolkata da Best Director Award Triple S Manifa da Best Child Actor amasung Best Editor Award amade Manipur State Film Award 2023 da Best Singer Best Child Actor Best Music Director yaungda tongan be award kaya yaure Malemgi tongan mafam da choina tariba Manipuri singitamak mangjil thana chen chonglambe All Assam Manipuri Maira Paibi Apun Balop Ampalgi President Imasana Thoi Karang Nubidang Warum Lekidre Lekidrabi Imasana Thoi tongan Balup Kayaga Kusam Naraga Manipuri Singi Chakwa Thorangi Tabak Singda Hanbalaitana Honaramke Mahak Assam Indigenous Peoples Protection Committee Vice President Athau Banding Singh Lup Lakipur Amasung Awapali Maira Paibi President Oiduna Amade Awapali Kubamning Singh Lup Yauna Lup Kayage Kusam Nana Jaminake, Manipur Youth Front of Assam, Maifana Sukumja, English Nishuna Kulhundoida, Miami Ima, Haiba Mintul Pituna, Kaikunake, Ima Sana Twina Lake Dabada, Mike Kayadagi, a wow from play, like a Jabigi, a Roba Matong Mangam, Nasi Ayo, Joypur part to that Anto Cray. Haukiba May Kun Mangatake Kuntra Fawa Tamil Nadu Ke, Irota Pangto Kiba Sub Junior National Wusu Championship Desert Piaruba Amade, Gold Medal Fanglak Laba Wusu Academy Kaposambam, Gisana Racing Academy Asigi Arena Oida Seasonary Ba even though Nongai Reima, Libung Community Hall the Taram Ukray Championship at the Desert Yarunda Pakitama Academy Asiti Puna Sanaroi home selection from K. Adubu Sanaroi Amade could get another lebedege, Lisham Lamanbi Amade, his name Devazani, Adina Sarkake, Maduda Kezi Yankai Nitwigi Kangluke,
Sandam Masanada Devjani da gold medal fangakibane. Championship aduda Manipur team championship oirake. Sanaroi sing opagi tharam aduda Bisnupur District Wusu Association ge Chief Advisor Sifu Narendra Thokchom. NE Wusu Academy Kha Posang President K Phajaton Devi. Vice President K Subhash Chandra, Joint Secretary Ramananda Maipap, Yaski Coach, Moirangthem Ronald Amade, Bisnupur District Wusu Association Secretary T. Shamda, Maru Abamichung Singh on the Sukya K, Tauram Aduda Sifu Narendra Thokchom the High, Manipur Housing Lady Babum Asida Ekoi, Sana Dabasu Yade, Hakchang Fadabasu Yade, Aduga Imale Bak Manipur Damaksu, Hona Dabasu Yade, Maram Aduna Ima Ipagi support from that Hawaii Yauna. Chang Nine Sanaduna Punsida, my partner Muhagadabane, Manipur Imagi Minjat Purakna Muhagadabane, Punsi Hibese, Hana Waraga, Pona Waibalakbane, Masigi May Lara Kudam de gold medal from the way Devjani. Okay. Akan pada bersiap, karena bersiap, ada Imaleba Manipur Sumici bersiap. Mereka nak selain hajan menjadi, ekor Imai pagi support panggai Imai pana, lain kalengnya macam masih ay meninggal ba ini ay khusus sana betul betul ko ini matana pandai sana betul macam Hawaii abu macam ni ada bahaya liba masana se ekor roti mana sana bio sang mana sana bio roti mana sana betul mai pak panggani oda kata ni tu kigano imai ba kata ni tu kigano amade ay isa macam ay kanan ay bikin kamu yang macam tay adanya pandai liba ay meninggal liba pandai panggani hona beda ay isa se Aku awak betul tay. Aku awak betul tumben mai betul ni. Aku mai ho betul na tumben wajib betul. Aroy badamori bapa umuhna pizare. Lamdam asida chen ba maru abatural simi mai khantarak labasu ichaw ni awabadi makata na adumak mayok na ri. Manipur da thokliba ichaw asina maram oiraga ikum lising taraga chamri hubu tara ne lom amang ata thokre yoi lising na khai teruk lo awaba mai thre Isengi iraina chen thakibadage thiba khangnan lenakhiba nupa amari thawai yaw chang sei Arambai Tengol Unit 18 Namsangi Tengol Singna Naren Kabidi Pangkre. Amade Infal Juribam Lambi K Yun Dalal Mapada Jimin Kaita the K Him in Lambi Found of Bangam the Ado. Nasi Ayupung Taraga Mate of Minute Good the Game Hong Sagum the Found of Bahokre. Matang asida Times of Manipur na pizza ba nung sugi paulishin jare miding tabi ba simbo mukha na krum jare.